ꯆꯤꯡꯃꯤꯁꯤꯡꯗꯨꯅ ꯏꯌꯥ ꯀꯤꯔꯤꯒꯤ ꯑꯩꯈꯣꯏꯅ ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯣꯏꯅ ꯇꯥꯕ ꯌꯥꯕꯔꯥ ꯂꯨꯔꯦꯟ ꯂꯩꯃꯥꯏꯗ ꯇꯥꯒꯦꯔꯥ ꯍꯥꯏꯅ ꯇꯥ ꯄꯥꯏꯔꯒ ꯈꯧꯁꯥꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯌꯦꯛ ꯈꯣꯡꯕ ꯀꯥꯡꯕꯨꯁꯦ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯁꯩ ꯑꯃ ꯁꯛꯏ 1 2 ꯆ ꯑꯦꯛꯀ ꯃꯥꯜꯂꯤ ꯂꯥꯛꯆꯩꯗ ꯉꯁꯤ ꯀꯣꯔꯧꯁꯤꯗꯤ ꯌꯩꯕꯤ ꯃꯥꯡꯕ ꯇꯥꯔꯦ 1 2 ꯆ ꯑꯦꯛꯀ ꯃꯥꯜꯂꯤ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯆꯣꯡꯉꯒ ꯏꯁꯩ ꯁꯛꯄꯗ ꯑꯗꯩꯗꯤ ꯆꯤꯡꯃꯤꯁꯤꯡꯗꯨꯅ ꯇꯥꯗꯨ ꯂꯩꯕꯥꯛꯇ ꯊꯛ ꯌꯨꯡꯉꯒ ꯒꯤꯇꯔ ꯈꯣꯡꯉꯒ ꯏꯁꯩ ꯖꯒꯣꯏ ꯁꯥꯏꯌꯦ ꯑꯗꯨꯒ ꯍꯥꯏꯌꯦ ꯇꯝꯀꯤ ꯏꯇꯥꯎ ꯁꯥꯎꯒꯅꯨꯀꯣ ꯍꯥꯏꯔꯒ ꯁꯟ ꯊꯣꯡꯕꯗꯣ ꯀꯣꯝꯄꯥꯛ ꯑꯃ ꯄꯨꯊꯣꯛꯑꯒ ꯆꯥꯃꯤꯟꯅꯩꯌꯦ ꯑꯗꯨꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯁꯤꯗꯤ ꯁꯨꯛꯊꯥ ꯊꯥꯅꯕ ꯌꯥꯔꯣꯏꯗꯧꯕ ꯌꯦꯜꯍꯧꯉꯩꯒꯤ ꯑꯣꯏꯔꯛꯑꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯐꯖꯩ ꯍꯥꯟꯅ ꯆꯥꯔꯒꯦ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯀꯣꯃꯦꯗꯤ ꯑꯣꯏꯕ ꯗꯥꯏꯂꯣꯛ ꯑꯃꯇꯪ ꯇꯧꯖꯒꯦ ꯑꯩ ꯗꯥꯏꯂꯣꯛ ꯍꯧꯖꯔꯒꯦ ꯂꯥꯟꯈꯤꯕ ꯁꯣꯛꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯣ ꯏꯆꯦꯍꯟ ꯏꯆꯦ ꯌꯥꯏ ꯍꯣ ꯅꯆꯥꯁꯨ ꯏꯆꯥꯁꯨ ꯍꯣ ꯈ꯭ꯔꯤꯁꯃꯥꯁ ꯌꯦꯡꯕ ꯆꯠꯅꯦꯅ ꯂꯣꯏꯁꯤꯜꯂꯤꯌꯦ ꯍꯣ ꯑꯩꯅ ꯆꯠꯀꯅꯨ ꯂꯥꯟ ꯃꯅꯨꯡꯅꯦ ꯍꯥꯏꯕꯕꯨ ꯌꯥꯗꯦꯅꯦ ꯍꯣ ꯅꯆꯥꯁꯤꯡꯁꯦ ꯀꯧꯁꯜꯂꯨ ꯅꯌꯨꯝꯗ ꯍꯣ ꯕꯨꯡꯉꯣ ꯊꯣꯏꯕꯧ ꯅꯥꯎꯕꯧ ꯅꯟꯗꯣꯆꯥꯅ ꯍꯥꯏꯗꯣ ꯆꯨꯝꯗ꯭ꯔꯣ ꯆꯠꯀꯅꯨ ꯆꯠꯄ ꯌꯥꯗꯦꯀꯣ ꯆꯠꯀꯅꯨꯀꯣ ꯅꯣꯏꯒꯨꯝꯕ ꯀꯌꯥ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇꯕ ꯀꯌా ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤ ꯇꯧꯅꯨ ꯅꯣꯏꯕꯨ ꯍꯦꯟꯕ ꯑꯆꯧꯕ ꯑꯈꯪꯕꯐꯥꯎ ꯍꯜꯂꯛꯇ꯭ꯔꯕꯅꯤ ꯇꯧꯅꯨ ꯍꯣ ꯃꯥꯕꯣ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯤꯗꯤꯅꯦ ꯏꯔꯥꯡ ꯂꯩꯇꯕ ꯃꯐꯝꯗꯅꯦ ꯀꯧꯕꯨꯏ ꯈꯨꯟ ꯃꯔꯤꯡ ꯈꯨꯟꯗ ꯆꯠꯀꯗꯣꯏꯅꯦ ꯄꯨꯄꯨꯒꯁꯨ ꯃꯇꯥꯎ ꯁꯥꯟꯅꯗꯥꯏꯅꯦ ꯈꯨꯂꯥꯛꯄꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯆꯠꯇꯣꯏꯁꯦ ꯌꯥꯝ ꯌꯥꯝꯃꯤ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯨꯡ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯋꯥꯏꯔꯒ ꯆꯠꯀꯗꯣꯏꯅꯦ ꯃꯐꯝ ꯑꯃꯅꯤꯗꯣ ꯑꯍꯤꯡ ꯑꯃꯃꯝ ꯂꯦꯛꯎꯗꯣꯏꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯍꯩ ꯂꯝ ꯍꯦꯟꯒꯅꯨ ꯍꯣꯔꯦꯟ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯅꯅꯦ ꯑꯔꯦꯝꯕꯗ ꯅꯊꯥꯏ ꯃꯥꯡꯗꯅ ꯇꯣꯛꯁꯅꯤ ꯆꯠꯀꯅꯨꯀꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯅ ꯆꯠꯈ꯭ꯔꯦꯅꯦ ꯍꯩꯃꯥ ꯍꯣꯏ ꯏꯆꯦ ꯌꯥꯏ ꯆꯠꯈ꯭ꯔꯖꯅꯨ ꯑꯩ ꯋꯥꯔꯤ ꯑꯃ ꯂꯤꯒꯦꯅꯦ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯅꯍꯥꯟ ꯂꯤꯔꯤꯕ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯥꯏꯅꯗꯤꯅꯦ ꯕꯣꯔꯗꯤꯟꯁꯦ ꯅꯨꯃꯤꯠ 10ꯅꯤ ꯋꯥꯠꯂꯤꯉꯩꯗ ꯆꯤꯡꯃꯤꯁꯤꯡꯅ ꯇꯝꯄꯥꯛꯇ ꯃꯥꯌꯦꯞ ꯋꯥꯏꯕ ꯂꯥꯛꯑꯦ ꯑꯗ ꯊꯥꯏꯅꯒꯤ ꯃꯥꯌꯦꯞꯇꯤꯅꯦ ꯃꯥꯌꯦꯞ ꯈꯨꯡꯕ ꯆꯠꯄꯗꯤ ꯊꯕꯛ ꯑꯃꯅꯤ ꯔꯦꯀꯣꯔꯠꯁꯤꯅꯅꯦ ꯄꯨꯈꯝ ꯑꯃꯃꯨꯛ ꯄꯥꯛꯑꯦ ꯔꯦꯀꯣꯔꯠ 10ꯒ ꯈꯥꯎꯗ ꯍꯥꯞꯄꯗꯤ ꯌꯥꯝꯅ KG 10ꯗꯤ ꯍꯦꯟꯅ ꯂꯨꯝꯕꯖꯥꯠꯅꯤ ꯑꯗꯨꯒ ꯕꯦꯇꯔꯤ ꯑꯆꯧꯕ ꯑꯃꯁꯨ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯨꯁꯨ ꯐꯧ ꯃꯣꯡꯒꯥꯏ ꯍꯦꯟꯅ ꯂꯨꯝꯃꯦꯌꯦ ꯑꯗꯨꯒꯤ ꯄꯣꯠꯂꯨꯝ ꯆꯥꯔꯨꯝ ꯃꯌꯥꯝꯗꯨ ꯄꯨꯕꯗ ꯃꯤꯁꯦ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯅ ꯆꯠꯇꯗꯤ ꯌꯥꯗꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯃꯥꯌꯦꯞ ꯈꯣꯡꯕ ꯆꯠꯄꯒ ꯆꯤꯡ ꯍꯦꯛ ꯌꯧꯕꯒ ꯃꯥꯌꯦꯞꯇꯨ ꯎꯕꯗ ꯆꯤꯡꯃꯤꯁꯤꯡꯅ ꯇꯝꯒꯤ ꯏꯇꯥꯎ ꯂꯥꯛꯑꯦ ꯁꯂꯤꯃꯥꯒꯤ ꯏꯁꯩ ꯈꯣꯡꯉꯨ ꯍꯥꯏꯌꯦ ꯑꯗꯩꯗ ꯃꯥꯌꯦꯞ ꯈꯣꯡꯕ ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯤꯁꯨ ꯂꯥꯏꯔꯤꯛ ꯑꯃꯇ ꯍꯩꯇꯕ ꯑꯗꯨꯗ ꯁꯂꯤꯃꯥꯒꯤ ꯏꯁꯩ ꯊꯤꯕꯁꯤꯗ ꯏꯁꯩ ꯃꯇꯦꯛ ꯊꯥꯔꯒ ꯁꯨꯝ ꯊꯤꯔꯛꯄ ꯃꯉꯛꯁꯤ ꯅꯣꯟꯊꯔꯒ ꯆꯦꯞꯁꯤꯜꯂꯒ ꯇꯥꯕ ꯑꯗꯩꯗ ꯆꯤꯡꯃꯤꯁꯤꯡꯗꯨꯅ ꯏꯌꯥ ꯀꯤꯔꯤꯒꯤ ꯑꯩꯈꯣꯏꯅ ꯇꯥꯗ꯭ꯔꯤꯉꯩꯗ ꯅꯣꯏꯅ ꯇꯥꯕ ꯌꯥꯕꯔꯥ ꯂꯨꯔꯦꯟ ꯂꯩꯃꯥꯏꯗ ꯇꯥꯒꯦꯔꯥ ꯍꯥꯏꯅ ꯇꯥ ꯄꯥꯏꯔꯒ ꯈꯧꯁꯥꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯌꯦꯛ ꯈꯣꯡꯕ ꯀꯥꯡꯕꯨꯁꯦ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯁꯩ ꯑꯃ ꯁꯛꯏ 1 2 ꯆ ꯑꯦꯛꯀ ꯃꯥꯜꯂꯤ ꯂꯥꯛꯆꯩꯗ ꯉꯁꯤ ꯀꯣꯔꯧꯁꯤꯗꯤ ꯌꯩꯕꯤ ꯃꯥꯡꯕ ꯇꯥꯔꯦ 1 2 ꯆ ꯑꯦꯛꯀ ꯃꯥꯜꯂꯤ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯊꯥꯕꯜ ꯆꯣꯡꯉꯒ ꯏꯁꯩ ꯁꯛꯄꯗ ꯑꯗꯩꯗꯤ ꯆꯤꯡꯃꯤꯁꯤꯡꯗꯨꯅ ꯇꯥꯗꯨ ꯂꯩꯕꯥꯛꯇ ꯊꯛ ꯌꯨꯡꯉꯒ ꯒꯤꯇꯔ ꯈꯣꯡꯉꯒ ꯏꯁꯩ ꯖꯒꯣꯏ ꯁꯥꯏꯌꯦ ꯑꯗꯨꯒ ꯍꯥꯏꯌꯦ ꯇꯝꯀꯤ ꯏꯇꯥꯎ ꯁꯥꯎꯒꯅꯨꯀꯣ ꯍꯥꯏꯔꯒ ꯁꯟ ꯊꯣꯡꯕꯗꯣ ꯀꯣꯝꯄꯥꯛ ꯑꯃ ꯄꯨꯊꯣꯛꯑꯒ ꯆꯥꯃꯤꯟꯅꯩꯌꯦ ꯑꯗꯨꯅ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯁꯤꯗꯤ ꯁꯨꯛꯊꯥ ꯊꯥꯅꯕ ꯌꯥꯔꯣꯏꯗꯧꯕ ꯌꯦꯜꯍꯧꯉꯩꯒꯤ ꯑꯣꯏꯔꯛꯑꯕ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯏꯟꯁꯥꯡ ꯀꯣꯕꯤ ꯂꯩꯒ ꯉꯥꯒ ꯊꯣꯡꯕ ꯑꯃ ꯀꯥꯡꯉꯧ ꯑꯃ ꯍꯋꯥꯏ ꯃꯪꯒꯟ ꯀꯣꯕꯤ ꯃꯅꯥ ꯏꯔꯣꯝꯕ ꯑꯃ ꯆꯝꯐꯨꯠ ꯑꯃ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯆꯥꯔꯒꯦ
ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯚꯤꯗꯤꯑꯣ ꯃꯤꯅꯤꯠ ꯇꯧꯔꯤꯁꯦ ꯀꯥꯎꯊꯣꯛꯇꯅ ꯅꯝꯃꯝꯗꯔꯦ ꯂꯣꯏꯔꯝꯗꯥꯏꯗ ꯑꯣꯏꯅ ꯇꯧꯖꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯉꯥ ꯀꯣꯕꯤ ꯂꯩ ꯊꯣꯡꯁꯤꯁꯨ ꯀꯥꯡꯍꯧꯁꯨ ꯍꯥꯎꯋꯦ ꯑꯗꯨꯒꯨꯝꯕꯗꯨꯗ ꯆꯥꯊꯣꯛꯀꯦ ꯑꯗꯨꯁꯨ ꯍꯥꯎꯋꯦ ꯀꯣꯕꯤ ꯂꯩꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ